lau ꯏꯇꯥꯎ lau se ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯃꯤꯅ ꯂꯥꯟꯅ ꯈꯟꯅꯤꯕ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯐꯖꯅ ꯍꯥꯏꯅꯁꯦꯕ ꯑꯁꯤ ꯊꯕꯛꯁꯦ ꯑꯩ ꯍꯩꯅꯗꯦꯕ ꯀꯩꯗꯧꯕꯩ ꯍꯩꯅꯔꯣꯏꯗꯣꯏꯅꯣ ꯏꯇꯥꯎ ꯅꯪꯒꯤ ꯀꯥꯏꯅꯈ꯭ꯔꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒꯤ ꯋꯥꯈꯟꯗꯅꯦ ꯑꯗꯨꯝ ꯎꯪ ꯂꯩꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯅꯁꯥꯗꯣ ꯂꯩꯃꯟ ꯀꯥꯗꯅ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣ ꯃꯌꯦꯡ ꯇꯥꯅꯕꯅꯤ ꯀꯥꯟꯁꯨ ꯀꯥꯟꯅꯗꯕꯗ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯦ ꯊꯝꯕꯥꯜꯁꯦ ꯇꯅꯧꯕꯤ ꯃꯁꯛꯀ ꯐꯖꯈ꯭ꯔꯕ ꯐꯤꯒꯔꯒ ꯇꯥꯈ꯭ꯔꯕ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯊꯣꯠ ꯅꯧꯔꯕ ꯂꯩꯅꯥꯛꯇꯅꯦ ꯑꯣꯟꯅ ꯊꯣꯏꯅ ꯁꯥꯅꯨ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔꯗꯣꯏꯅꯤ ꯑꯁ ꯍꯩꯅꯗ꯭ꯔꯄꯣꯠꯅꯤ ꯀꯥꯟꯅꯗꯕ ꯏꯅꯦ ꯊꯝꯕꯥꯜ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯥꯎ ꯂꯩꯕꯅꯤ ꯃꯥꯗꯤ ꯀꯅꯥꯅꯣ ꯃꯥꯗꯤ ꯑꯅꯧꯕ꯭ꯔꯣ ꯑꯅꯧꯕꯅꯤ ꯑꯗꯨꯗꯤ ꯄꯩꯁꯥ ꯈꯔ ꯑꯩꯒꯤ ꯆꯥꯎꯕ ꯃꯔꯨꯞꯅꯤ ꯇꯥꯔꯦꯀꯣ ꯄꯤꯅꯤ ꯀꯩꯗꯧꯔꯒꯦ ꯏꯅꯦ ꯄꯩꯁꯥꯗ ꯍꯥꯏꯔ ꯂꯩ ꯁꯦ ꯂꯥꯎꯁꯦ ꯆꯪꯉꯁꯤ ꯂꯥꯎ ꯅꯪ ꯊꯝꯕꯥꯜꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯥꯎꯔꯗꯕꯅꯤ ꯅꯪ ꯍꯥꯏ ꯕꯦꯝꯃ ꯁꯠꯁꯠꯂꯨꯅꯣ ꯏꯔꯥꯡ ꯌꯥꯝ ꯐꯠꯇꯦ ꯐꯠꯂꯥꯎ ꯆꯠꯍꯟꯒꯣꯀꯣ ꯍꯣꯏꯅꯦ ꯁꯤꯗꯤ ꯉꯍꯥꯟꯒꯤ ꯅꯨꯄꯤꯗꯨꯅꯤꯅꯦ ꯀꯌꯥꯗ ꯐꯖꯔꯕ ꯑꯩꯗꯤ ꯃꯥ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯁꯦ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯊꯝꯕꯥꯜ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯁꯦ ꯑꯅꯧꯕꯅꯤ ꯃꯊꯥ ꯌꯥꯝ ꯁꯥꯖꯔꯕꯅꯤ ꯅꯪꯅ ꯃꯥꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯑꯃꯨꯛꯇꯪ ꯃꯦꯟꯁꯤꯟꯕꯤꯌꯨꯅꯦ ꯁꯤꯗꯤ ꯅꯍꯥꯟ ꯊꯦꯡꯅꯕ ꯅꯨꯄꯥꯗꯨꯅꯤꯅꯦ ꯏꯇꯥꯎ ꯅꯪ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ ꯁꯦ ꯑꯁꯤꯗ ꯐꯝꯃꯨꯁꯦ ꯐꯝꯃꯨꯅꯦ ꯁꯦ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ ꯁꯦ ꯏꯇꯥꯎ ꯑꯩ ꯃꯄꯥꯟꯗ ꯅꯪꯁꯨ ꯂꯩꯒꯦꯀꯣ ꯄꯨꯂꯞ ꯂꯩꯔꯁꯨ ꯌꯥꯕꯗꯨꯕꯨ ꯍꯣꯏ ꯏꯇꯥꯎ ꯀꯩꯅꯣ ꯑꯗꯨ ꯌꯥꯝ ꯂꯥꯞꯅ ꯐꯝꯃꯤꯗꯨꯕꯣ ꯈꯔ ꯆꯪꯁꯤꯜꯂꯛꯑꯣ ꯍꯣꯏ ꯌꯥꯅꯤ ꯁꯣꯝꯁꯦ ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯎꯈꯤꯕꯒꯨꯝ ꯕꯖꯥꯔꯗꯔ ꯀꯩꯅꯣꯃ ꯅꯪꯁꯦ ꯑꯃ ꯎꯈ꯭ꯔꯦ ꯀꯥꯏꯗ ꯎꯏꯅꯣ ꯑꯣ ꯕꯖꯥꯔꯗ ꯎꯕꯅꯤ ꯑꯗꯣ ꯃꯤꯡꯁꯨ ꯈꯪꯗ꯭ꯔꯤ ꯑꯗꯨꯛ ꯌꯥꯝ ꯅꯧꯔꯤꯕ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯪꯅ ꯁꯤꯒꯨꯝꯕ ꯂꯥꯏꯟꯗ ꯆꯪꯉꯝꯕꯁꯦ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯑꯦ ꯊꯥꯁꯨ ꯊꯥꯖꯗꯦ ꯅꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯀꯩꯒꯤꯅꯣ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯂꯝꯕꯤꯁꯤꯗ ꯆꯪꯉꯤꯁꯤꯕꯣ ꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯊꯥꯖꯗꯕ ꯉꯥꯛꯇ ꯁꯤ ꯀꯩꯒꯤꯅꯣ ꯁꯤꯅ ꯍꯣꯔꯦꯟ ꯀꯥꯟꯅꯔꯛꯄꯁꯨ ꯌꯥꯏ ꯑꯁꯤꯒꯤ ꯊꯣꯏꯗꯣꯛꯇꯦꯗ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯅ ꯑꯉꯥꯡ ꯑꯗꯨ ꯌꯥꯝ ꯑꯣꯏꯅ ꯇꯅꯧꯕꯤ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯟꯁꯤꯗ ꯈꯣꯡ ꯊꯥꯡꯖꯜꯂꯝꯃꯤꯁꯦ ꯌꯥꯔꯦ ꯋꯥ ꯉꯥꯡꯒꯅꯨ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯕꯅꯤꯅꯅꯦ ꯅꯪꯅ ꯄꯥꯡꯊꯣꯛꯀꯗꯕ ꯅꯊꯧꯗꯣ ꯑꯗꯨ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯣ ꯑꯁꯤꯒꯨꯝꯕ ꯊꯕꯛꯀꯤ ꯉꯥꯏꯍꯥꯛ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯏꯇꯥꯎꯁꯤꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯄꯣꯔꯛꯄꯅꯤ ꯐꯔꯦꯁꯦ ꯅꯪ ꯄꯩꯁꯥ ꯀꯌꯥ ꯂꯧꯗꯣꯏꯅꯣ ꯃꯌꯥꯝꯗꯕꯨꯗꯤ 5 ꯂꯧꯅꯕꯅꯦ ꯅꯪꯒꯤꯗꯤ ꯑꯉꯝꯕ ꯈꯔ ꯑꯗꯨꯝ ꯄꯤꯔꯝꯃꯣ ꯍꯣꯏ ꯑꯩ ꯄꯤꯖꯒꯦ ꯁꯦ ꯌꯥꯔꯦꯀꯣ ꯑꯗꯣ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯑꯩꯗꯤ ꯌꯥꯝ ꯇꯧꯍꯟꯅꯤꯡꯗꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯏ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯋꯥꯈꯜ ꯈꯔꯁꯨ ꯇꯥꯅꯤꯡꯉꯤ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯄꯩꯁꯥꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯃꯔꯝ ꯆꯥꯗꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯕ ꯑꯩ ꯄꯥꯝꯗꯦ ꯉꯁꯤ ꯐꯥꯎꯕꯗ ꯏꯁꯥꯒꯤ ꯏꯖꯠ ꯌꯣꯟꯖꯔꯕꯁꯨ ꯃꯤꯉꯣꯟꯗꯒꯤ ꯐ꯭ꯔꯤꯗ ꯁꯦꯜ ꯑꯝꯇ ꯂꯧꯗ꯭ꯔꯤ ꯁꯦ ꯅꯪꯒꯤ ꯁꯦꯜꯁꯦ ꯅꯪ ꯄꯨꯈ꯭ꯔꯣ ꯀꯔꯤꯒꯤ ꯁꯦꯜꯁꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯄꯤꯕꯅꯤ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯖꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯈꯤ ꯐꯔꯦ ꯍꯥꯏꯅꯤꯡꯕ ꯋꯥꯕꯨꯗꯤ ꯌꯥꯝ ꯂꯩ ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯦ ꯑꯩ ꯁꯨꯡꯉꯩ ꯇꯥꯏꯃꯤꯡꯗ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯅꯪꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯔ ꯁꯦꯌꯔ ꯇꯧꯅꯁꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯁꯨ ꯇꯧꯗ꯭ꯔꯁꯨ ꯅꯪ ꯊꯦꯡꯅꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯤꯊꯣꯛꯈ꯭ꯔꯕ ꯄꯩꯁꯥꯁꯤꯗꯤ ꯑꯃꯨꯛ ꯂꯧꯁꯜꯂꯔꯣꯏ ꯅꯪꯒꯤ ꯑꯣꯏꯔꯣ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯀꯦ
ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯣꯡꯃ ꯁꯣꯏꯗꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯐꯪꯉꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯄꯨꯝꯅꯃꯛꯁꯦ ꯗꯥꯃꯩꯔꯥꯕ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤꯀꯣ ꯆꯝꯖꯔꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯟꯕꯅꯤ ꯀꯩꯁꯨ ꯅꯠꯇꯕ ꯁꯦꯜ ꯈꯔꯁꯤꯒꯤꯗꯃꯛ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯌꯥꯝꯅ ꯍꯪꯒꯣꯏ ꯇꯨꯀꯠꯆꯅꯐꯝ ꯑꯣꯏꯔꯕ ꯍꯦ ꯁꯦꯜ ꯄꯨꯝꯅꯃꯛꯁꯤꯁꯨ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤꯀꯣ ꯅꯪꯅ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯀꯌꯥ ꯂꯪꯁꯤꯜꯂꯦ ꯑꯩ ꯈꯪꯉꯦ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕ ꯏꯁꯥꯅ ꯌꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯅꯪꯅ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯨꯝ ꯇꯧꯋꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯏꯔꯩ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯋꯦ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯐꯝꯗꯒꯤ ꯀꯦꯀꯨ ꯂꯣꯠꯂꯒꯦꯅ ꯈꯜꯂꯕ꯭ꯔꯥ ꯀꯦꯀꯨ ꯑꯃꯨꯛꯇꯗꯤ ꯐꯣꯡꯉꯨ ꯀꯩꯗꯧꯕꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪ ꯌꯥꯎꯗꯕꯗ ꯌꯥꯝ ꯋꯥꯔꯦ ꯊꯝꯕꯥꯜ ꯈꯨꯡꯒꯪꯒꯤ ꯁꯦꯡꯂꯕ ꯏꯌꯥꯏꯊꯛꯇ ꯇꯔꯨ ꯇꯔꯨ ꯁꯥꯆꯔꯝꯕꯤ ꯊꯝꯕꯥꯜ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯑꯩꯒꯤ ꯑꯣꯏꯗꯕꯒꯤ ꯂꯥꯡꯗ ꯊꯨꯍꯟꯕꯤꯈꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯣꯟꯗꯧꯔꯕ ꯂꯩꯅꯥꯁꯤꯡꯕꯨ ꯑꯩꯒꯤ ꯈꯨꯠꯁꯤꯃꯛꯅ ꯃꯆꯦꯠ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯁꯦꯒꯥꯏꯕꯤꯈꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯪꯕꯨ ꯑꯃꯨꯛ ꯊꯦꯡꯅꯕ ꯃꯤꯀꯨꯞ ꯌꯥꯎꯔꯛꯑꯕꯗꯤ ꯑꯩꯒꯤ ꯏꯆꯤꯜꯁꯤꯃꯛꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯅꯤ ꯊꯝꯕꯥꯜ ꯊꯝꯕꯥꯜ ꯅꯪ ꯌꯥꯎꯗ꯭ꯔꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯊꯝꯕꯥꯜ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯎ ꯀꯩꯗꯧꯕꯒꯤ ꯊꯝꯕꯥꯜ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕ ꯐꯪꯉꯣꯏꯗꯕꯅꯤ ꯗꯥ ꯆꯥ ꯊꯛꯁꯤꯁꯦ ꯑꯁꯤ ꯑꯃꯨꯛ ꯆꯪꯉꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯆꯥ ꯂꯣꯜꯂꯣ ꯍꯥꯏꯒꯦ ꯍꯥ ꯀꯅꯥꯅ ꯆꯥ ꯂꯣꯜꯂꯣ ꯍꯥꯏꯒꯦꯕ ꯊꯕꯛꯀꯁꯤ ꯌꯥꯝ ꯐꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯟꯖꯟ ꯌꯦꯠꯂꯤꯁꯦ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯔꯦꯗꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯁꯤꯗꯇ ꯅꯠꯇꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯠꯂꯤꯁꯤ ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯗ ꯅꯪꯅ ꯌꯥꯗꯗꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯧꯔꯛꯑꯗꯤ ꯑꯩꯒꯤ ꯑꯣꯝꯗꯨꯗ ꯆꯥꯛꯂꯤꯕ ꯃꯩꯁꯥꯛꯁꯦ 시기 마이사수 능 쇼이드는 펑가니 ꯗꯥ ꯑꯩꯅ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯧ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ
ꯆꯥ ꯄꯤꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? 이씨, 그냥 가게 가이나. 야래! 남기 란블란드바가 아이가 머리 낸데. 아이기 타와요 입이 탐발고. 낭나마 범시되게 딱 도르기 부려들어. 자빙 강하더나. 남기는 석도 아이 낸데. 나 석도 누구지? 저거서로. ꯅꯪ ꯑꯩꯕꯨ ꯊꯦꯝꯃꯒ ꯂꯧꯕꯤꯒꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯆꯠꯈ꯭ꯔꯣꯀꯥꯟ ꯑꯩ ꯀꯔꯤꯔꯥꯅꯣꯕ? ꯎꯜꯋꯥꯛꯁꯦ ꯅꯪꯅ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯨꯕꯗꯩ ꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯈꯨꯝꯃꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯅꯪꯅ ꯑꯇꯣꯝꯕꯤꯒ ꯂꯩꯃꯤꯟꯅꯍꯟꯗꯅ ꯀꯌꯥꯗ ꯋꯥꯍꯜꯂꯕ? 야래 따닝들 석으로 해보니. ꯑꯩ ꯆꯠꯂꯣꯏ ꯁꯨꯡꯆꯠ ꯆꯠꯂꯣꯏ 오, 낭 아이나 하시 야로이. 야로이. ꯌꯥꯔꯣꯏ 오, 낭기지 따스기나 간나 호래네. 지도무시 와이글로. 라오바, 낭시 라오바. 낭시 라오바. ꯊꯥꯗꯣꯛꯁꯦ 나 돈을 깨면 이게 또 예쁘 따래라. 이 진짜 봐. ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛ ꯑꯃ ꯊꯥꯔꯕ? 아이, 나 진도 공문호. 나 진도 공문호. 신의 그런 거 없이. 하! 아이나 하이드로. 낭뭐 샤프 거네나. 자빙 강뭐 사람. 아이 와 걸세. 정말 매니 쏠리버니. 나 시디 뭐 샤프 거 따래더라. 미우시다 봐. 미우시다 봐. 강가. 간 것도 나 진도. 미우시다 봐 시디. 강가나. 아유, 낭뭐 돈도 오기더라. 응. 맥세나요. 아 여기로 와 이게. 아이 나시 물어도. 두마덤들에. 탐발고 낭나 마음 잘나가. 마부고 오거다 버리. 야나마 템거다 버리. 아이 나시는 게 알아서. 아유. ꯑꯩ ꯌꯥꯖꯔꯦ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯏꯅꯥꯎꯗꯣ ꯏꯕꯥꯅꯤ ꯀꯧꯔꯨꯔꯁꯤ 거기던데 핵이 아들아 나 거리 사람도 매일가 할거던데 강우라 ꯑꯩ ꯌꯥꯖꯔꯦ 진도 거더라 나 진도 거더라 강가봐나 두모도 내자 들어봐 능은이 기도용 ꯄꯩꯁꯥ ꯄꯥꯏꯔꯦ ꯃꯇꯥꯒ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯁꯤꯜꯂꯒ ꯅꯨꯄꯤ ꯑꯩꯈꯣꯏꯗꯕꯨ ꯁꯨꯛ ꯌꯥꯝꯅ ꯑꯣꯠꯄ ꯑꯩ ꯆꯠꯀꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩ ꯆꯠꯀꯅꯤ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯒꯅꯤ ꯑꯗꯨꯒ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯀꯅꯤ 그쇼 걸르노다 싱식이 되네 아노바 무퍼즈나 레레로에 로 자실로 아이슈노드 라이니 이마게 쇼케케노 할레르바네 ꯌꯥꯔꯅꯤꯗ ꯇꯥꯃꯣ 세 그쇼 걸르노바 세 땀나 호거로 아이신 같비게 세 땀나
ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯌꯥꯝ ꯁꯣꯛꯄ ꯑꯣꯏꯔꯝꯃꯣꯏ ꯈꯟꯗꯦꯗ ꯀꯩꯗꯧꯕꯩ ꯈꯟꯗꯣꯏꯅꯣ ꯁꯣꯏꯗꯅ ꯊꯦꯡꯈꯤꯕꯁꯤꯕꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯎ ꯏꯃꯥꯒ ꯅꯪꯒꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯑꯩ ꯂꯥꯛꯑꯕꯅꯤ ꯐꯥꯝꯒꯤ ꯊꯕꯛꯁꯨ ꯃꯇꯝ ꯈꯔ ꯂꯦꯞꯄꯅꯤ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯉꯝꯃꯤꯉꯩ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯑꯗꯕꯅꯤ ꯑꯩ ꯂꯥꯛꯑꯁꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯔꯅꯨꯁꯦ Ibima, noy laaba, ꯍꯣꯏ ꯏꯃꯥ ibungo may rabas yaura idana. Lao, kakalolo, ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯌꯥꯎꯖꯔꯛꯏ kung katamuраnuda. ꯍꯣꯏ ꯍꯣꯏ ꯏꯃꯥ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯦꯛꯇ ꯀꯥꯖꯔꯛꯑꯦ ꯏꯃꯥ 이마ꯒꯤ ꯑꯅꯥꯕꯗꯤ ꯀꯃꯥꯏ ꯇꯧꯔꯦ ꯌꯥꯝ ꯍꯦꯟꯖꯟꯕ꯭ꯔꯣ Ibungo may raba, imagi anabase. Henjalini khangde, henjandrini khangde. Haksangje, yam waida. Ibima, siyang di pira abro. ꯏꯃꯥ ꯄꯤꯔꯛꯑꯦ ꯏꯃꯥ ꯍꯥꯏꯔꯛꯑꯦ ꯏꯃꯥ ꯑꯩꯅ ꯌꯥꯅꯕ ꯁꯤꯜꯂꯝꯃꯕꯅꯤ 이마 그슈 컬러로누다 이마 거기 자나바 칭착 하와이 정말 그럴수 아이는수 그럴 뿌렸보니 가리 문ung도 여우리에 머콩도 그등 쇼크라 말래 아두다 포세싱도 부실락바 야다드나 가리 문ung도 여우리마 Imagi bungo, may raba. Nang naikoy kita magtapang biri ba matengase. Imana punsing ikaw roy ko. Matam ko na magtaisadi. Mahay pag panawoy ko. Isor na tawjan bibawoy sa no. 이마 아두마이 또고노 나사잉 문와이티 이마 깝그노세 그슈 컬러로노 ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯑꯁꯦ 현재는 컬러로노 이마 거기다 뭐 알레리시디 ꯂꯥꯛꯑꯕ 아 ꯍꯦꯛꯇ ꯆꯪꯉꯛꯑꯣ ꯑꯁꯤꯗ ꯍꯦꯛꯇ ꯐꯝꯃꯒꯦꯀꯣ ꯉꯔꯥꯡꯗꯤ ꯁꯦꯜ ꯄꯤꯔꯝꯃꯒ ꯅꯁꯥꯒꯤ ꯅꯊꯧ ꯄꯥꯡꯊꯣꯛꯇꯅ ꯆꯠꯈꯤ ꯉꯁꯤꯗꯤ ꯁꯦꯜꯒ ꯑꯝꯇ ꯂꯧꯔꯣꯏꯀꯣ ꯍꯥ